ngasi phongkiba tongan-tonganba pausi-singdagi lokhatjaba pausingi update pijari ahanbada maruoiba pau Bangladesh amasung Myanmar da leiriba mitei-singgi ariba kubamsing amadi sanamai lainingi fibamgi matangda khana nainakre law and order amasung security na maram oiduna Manipur ga yumlo nariba Mizoram da lam koiba lakpagi missing nongma-nongmagi hengalagli Manipur International Youth Center na lalolup singi pungning singsilagli Jiribamgi relief camp da changjapam loduna leiba nupa macha ama Thouri Yanduna Siramle idea of Manipur ge wakhalon chendrabasing lamdamasi thadokduna chatkibana asumbu oigani haina nganbina phongdokre obatarabasingda mateng pangbagi mingda politics tawbagi wakhalon thadokminasi haina bisorjena phongdoragli IDP singi relief pinaba honabagi mahuta namduna relief camp sing thingjinaba honaba yaningde haina phongdoragli Tamil Nadu gi rally da miyam netchinabada mioi 38 sire aduga mariputra mangana SOKLE ayaba amata yaudana Nepali amana Thamnapokpi village ki zip Oiramle World Food India lisingani kun mangada Manipur ki mingchet porakhare Assam Rifles na NUPI macha ama PHANABA HOTNARAMLE Pau chandongna pijari International Sanamahi Association gi ahumrak suba mapo kumon numit thoram amasung sanamahi lining gi maruoiba lining tau lairembi haiba hiramda conference ama kasampata leiba State Central Library Hall da pangthokre thoram maduda DM College of Arts and Dean of Humanities ki Principal Professor Dr. Chagolchem Lanchenba International Sanamahi Association gi President Iba Sabam Bhaigya Mutua Museum gi Director Mutua Bahadur amasung Sumang Lela gi Artist amasung saknairaba writer ibo yaima kumanna akhanaba mitunglen sing oiki conference aduda Bangladesh amasung Myanmar da leiriba maitai singi ariba kubam sing amasung sanamahi lining gi phibam amadi sanamahi lining bu miyamna pamna hannabagi pambai singi haibagi matangda khana nainaki International Sanamahi Association gi igba sabam baigiana haikibada maitai singi sanamahi lining asi lisingamuga chamapan nifu marida wangkhai thambal khongdagi chaponglakhibani masida lining asigi maramda Manipur gi tampaki mafam ayambada leinaba haurabasu mapung phaba ngamdana leiriba asi aikoi khudimakna nainafam thui lining ama leiba tarabadi magi tongan masaktam chakong manaba manadaba haibasida masakhangba matokdai lining amaga karida khenari haibasigi matangda su kumna nainafam thui pangthokeba association asigi lining laison asigi matang asiga matam asiga su yamna chanaba amasu oiri maitai singi sanamahi lining asigi matangda aikoi khudimakna naina haudrabadi tungda maitai furuki oina mangjaba kaya oirakloi hainingai leite maram aduna lining asigi maramda mapung phana nainaduna sanamahi lining gi maru oibasing adu mipam khudingmak puna khangminnanaba honabagi mathau tai haiki India gi tourism gi leimaida awang nongpok state singi maru oina nat culture amadi mahausa gi phajabana thallaba Manipur state asi hogiba chahi khara gi mamangda awang nongpok state singdagi khwaidagi yamna mapalamdagi lamkoiba lakpa state oikhiba adu chahi ani rom asida law and order amadi security na maram oiraga lamkoiba lakpagi masing khanghan hanthakhibaga loinana yumlol nariba Mizoram state na khwaidagi lamkoiba lakpa state oire haina India tourism data compendium lisingani kun gi report na phongdoragli report asigi matungina Manipur state ta hokiba chahi ahumgi mamangda mapalamdagi lamkoiba lakpa growth asi 2023 chada 58 oiramba adu 2024 da chada 29 da hanthaki masida sunadana domestic amasung foreign tourists sing Manipur da lakpagi chang asi chada 31.35 da hantharaktuna Manipur tourism sector da yamna chawba singnaba ama oiduna leiri masigi ona tainabada lambi thong khudong chade amasung infrastructure matik chana leite haina longnaramba Manipur gi yumlo nariba Mizoram state ki oinadi data asigi matung ina lisingani kulumdoi kunmari da 0.42 million laklamba adugi matakta yamna chauna chada 101.74 hengatuna tha amada domestic amasung foreign tourist lising mari dagi lising manga fawba leptana state asida lamkoiba lakli hairagli data asigi analysis matung ina tourism infrastructure matik chana leiraba amadi singthaningai oiraba tourist spot singna thallaba Manipur state asida chahi ahumgi matungda Manipur da thokleba irang amadi emergency ga mari leinaba violence kaya asina domestic amasung foreign tourist sing lakpagi masing asi khanghan hanthakibani masina Manipur gi sel thungi pibam phagatnabagi asa thamliba tourism industry da yamna chauna impact piduna leiri
Manipur International Youth Center na suspension of operation sugi arrangement ki makhada leiba yauna Manipur da operate tawriba arm opposition group kuding magna kumja lising ma chamapan nipumapal gi August 12 de famkiba mari suba Geneva Convention gi common article 3 ngakna chatli haina miyam khangna laukthokpaga loinana Geneva gi deed of commitment ta sign togadabani haiba wafam thamlakli IYC na thadorokpa chirol asina masana yana amadi yamna mayek sengna humanitarian commitment da leiba arm group sing civil society dagi support phangani madunatana misam dagi terrorist ki thabak chathaba hingsa gi thawong kaya chathaba arm group sing di miyam Manipur gi miyamna kaidongnungda makoibu yaba ngamloi maram asina Manipur da operate tawriba suda leiba yauna opposition arm group khudingmak mari suba Geneva Convention ki common article 3 bu ikai khumnabaga loinana Geneva call deeds of commitment ta sign togodabani haiba wafam thamlakli loinana arm group singna misam miyamda terrorist ki thabak jathaba khudakta lekudabani amadi sahi tara Nepal gi makhada leirib angang singbu recruit togduna sijinabagi thabak khudakta lekudabani haina su demand tawrali MIYC na mathaki wafam asi thamlakpaga maramdi masina moral and legal legitimacy practical benefit amasung accountability not impurity haribasing asi purakani haibagi thajaba thamlakli Manipur da thokliba chahi ani makai faraklaba irang asina maram oiduna masagi mayum makai kuki militant singna mai thadokibadagi Jiribam higher secondary da hangliba relief camp ta changjapom logduna leiba masagi chahi 32 khakta ngairiba nupa macha ama ayuk pung ani rom tarakpa matamda Thouri Yanduna Siramle hairi pawasina phongdokpada Thouri Yanduna Siramliba nupa macha asigi mamingdi Yurembam angamba apokpa Y Romeo Singh kawi mahaki leifam lamtai khuno borobekra subdivision Jiribam district ni hojina Jiribam higher secondary da hangliba relief camp ta changjapom logduna leibada natana Jiribam higher secondary school asida lairik tamliba mahiroini hairi nupa macha asina Thouri Yanduna Siramle haiba pawasi phangbadagi Jiribam police kangbu laktuna asiba aksang thawdok thokpamdagi lokhatlaga postmortem examination gi damakta Jiribam hospital da thamlaba matungda postmortem gi damak ngasi nungtil silchar medical college hospital da purakre misi asigi matangda Jiribam police na case ama register tawkre loinana makha tawa tijin humjin bagi tabaksu chathaba hokre nupa macha asina leikidabada relief camp ta leiriba miyoi singna awaba phongdokre leikidraba nupa macha asigi mamana phongdokpagi matung inadi leikidriba macha nupa angamba asi lai harauba yengloraba matung numidang pung 13 da relief camp da halaki masigi tungda relief camp asimakta Thouri Yanduna Sirambani hairi Manipur Integrity and Solidarity Day Observation Committee lisingani kun mangana sinduna kun mangarak suba Manipur Integrity and Solidarity Day gi thorom Palace compound da leiba lamyanba sanglenda pangthokre idea of Manipur gi wakalon chendraba sing lamdamasi thadokduna chatkibana chumba khongthang oigani haina observation committee gi chairman Lorembam nganbina phongdokre thoromaduda Manipur Integrity and Solidarity Observation Committee gi chairman Lorembam nganbina vice chairman Oinam Premjit amadi UPF ki advisor El Jadumani na singba miyoi sing saru yaki thoromaduga mari lenana Lorembam nganbin haibada kumja lising ani gi September 19 da Manipur gi integrity kaiba yaroi haina miyamna chatkhiba achobo khongchat adubu ningsingladuna kunga Nepal rak suba Manipur Integrity and Solidarity thoram pangthokpani haiduna Manipurna India da tillubadagi thengkhang kayarakta Manipur bu thugainaba India lengangna honnaduna lakli lamdamasi sing tam amato oina idea of Manipur da hingjaba lamdam amani masida India lengangna khut thingjinbagi thawong chathaba yaningde Manipur da khunda minariba yalo puru khudingmakna lamdam asi aikhoi pumna makini haiba wakalon da yumpham oiduna amato oina punsinduna Manipur thukaina honariba asidagi kanminaba tangai fadaba lei haiki Miyoibagi punsida awaba anaba tarba sing mateng pangba haibasi miyoiba aikhoigi chanabi amani maramaduna awaba tarba singda mateng pangbagi mingda politics tawbagi wakalon thadoksi haina thongju kendragi MLATS bisojina phongdokre akampat ideal college relief camp ta
तीर्थ जात्रा हाइबा बैनर असिगी मखादा इम्फाल ईस्ट अमसुंग थौबाल डिस्ट्रिक्ट लैबा तोंगान तोंगानबा इंटरनली डिस्प्लेस्ड पर्सन सिंग खक्तगी ओइबा खोंगचत अमा मणिपुर गे लाइफम लेन सिंगदा लाइ खुरुंबा चटनबगी लमथाबगी थौरम अमागा मरी लेनना एमएलए ना वाफम असि फोंदोखिबनी एमएलए असिगी मीटिंग द कमिटी ऑन प्रोटेक्शन ऑफ द माइटी विक्टिम मोरेना सिंदुना पांगथोखिबा थौरम अदुगा मरी लेनना एमएलए बिसोजिना मखाताना हाइबदा अइखोय अमतो ओइना नुंगसी चानना लैरबा मतम खक्तदा इंग तप चौखटपा लमदम अमा हाइबदु ओइबा ngamgani कांगलुकी इरांग मरम ओइरगा मयुमगै थादोक्तुना लांजेनरक्लबा आईडीपी सिंगना चाहि अनि हेना तोंगान तोंगान मफम कयादा चंगजफम लौदुना लागली ngasigi थोरम असि तोंगान तोंगान मफमदा लैरिबा आईडीपी सिंग असि लाइफम सिंगदा पुन्ना चमिनदुना लाइ खुरुमदुना वाखल नुंगाइना अमसुंग इंगथना लैनबा होनबदा खरदा ओइरबसु मतेंग पांगनबगी दमक्तनी आईडीपी सिंगना नुंगाइतब सिंग लैरकपा मतमदा महाकी माइकेदा पाव फरोकनबा अपील तौखि लोइनना मियामना आईडीपी सिंगी मफमदा मतेंग पांगबा लाकपदा माना मतेंग पांगबिरमी हाइबदु सोशल मीडिया सिंगदा ओइना थागतपियु अवाना सिंग मतेंग पांगबगी मिंगदा पॉलिटिक्स तौबिगनु आईडीपी सिंगी अवाबा असि थमोय सेंगना मतेंग पांगमिनसी लेंगांगना आईडीपी सिंगबु मसा मसागी मरमदा हंजिलंदुना लैरबा खक्तदा मियामगी पामलिबा इंगतप्पा हाइबदु ओइगदौरिबनी मसिगिदमक सरकारगी माइकेदेगिसु होनबा याबा सिंग होनरी सरकारना होनरिबा असिगी मथक्ता आईगी लेवलदसु अवाबा तारबा आईडीपी सिंग अमदी मकोय मकोयगी युमदा हंजिनबा अइकोय पुना होनमिनबसी हाइना फोंदोकी तरमदुगा मरी लेनना कमिटी ऑन प्रोटेक्शन माइटी विक्टिम मोरे एजुकेशनल सेक्रेटरी एन सदानंदना फोंदोकीबदा कांगलुकी इरांगना मरम ओइरगा चाहि अनि हेना रिलीफ कैंप ता अवाबा खांगदुना लेरकलाबा आईडीपी सिंगना लाइफम सिंगदा कोइना चतुना लाइ खुरुंबना पुंगनिंग फाथबा अमदी अवाबा पोलुंग कया पुदुना लेरिबसी खरदा ओइरबसु कोकपा ngamnabagi pandamda एमएलए बिसोरजित की मतेंगा लोइनना थोरमसी पांगथोकपनी एमएलए की मतेंग पांगबिदुना लाइफम लेन सिंगदा आईडीपी सिंगी ओइबा अहलमन यावना लाइ खुरुंबा चटपा फंगनबगी दमकता थागतपा फोंदोरली स्टेट असिदा शांति मपुंग फाना हंजिलक्त्रिबा फावबा आईडीपी सिंग हेना मरुक मपांग ओइना अमसुंग दायित्व लेना ट्रांसपेरेंट ओइबा मोंग अमदा लोइना दुना मखोइगी रिलीफ अमसुंग रिहेबिलिटेशन पाइखतनबगी होनबगी महुता रिलीफ कैंप सिंग थुपजिनदुना मखोइसिंग अदुबु मयुमदा हलनबा होनरिबा सिंग थौरांग सिंग असि यानिंगदे हाइना स्टीयरिंग कमिटी ऑन वाईफाई आईडीपी सिंगना थादोकपा चिरोल अमना हाइरकली चिरोल सिना मखाताना हाइ हंदकता मणिपुर सरकार की चीफ सेक्रेटरी ना चुराचांपुर डिस्ट्रिक्ट लागलमखिबा अदुदा सही असिगी डिसेंबर था फावबगी मनुंगदा स्टेट असिगी तोंगान तोंगानबा डिस्ट्रिक्ट सिंगी रिलीफ कैंप सिंगदा लैरिबा आईडीपी सिंग मखोय मखोयगी हानगी खुल अमदी मयुमदा हलहिंदुना रिलीफ कैंप सिंग असि थिंजिलगनी हाइना फोंदोकलिबा वाफम अदु कमिटी असिना यामना कन्ना यानिंगदे हाइरकली स्टेट असिदा लॉ एंड ऑर्डर की फिबम असि करीमता खंदना असिगुंबा वारेप अमा लौरकलिबा असि यामना लाइबक थीबा थौदोक अमनी मतंग चादबा अमनी सु हाइरकली रिलीफ कैंप सिंग थिंजिनबा होनबगी महुता आईडीपी सिंगना अवाबा कया मायोकनरिबसी निंगथिना येंगसिनबा चंगी अकनबा कांगलुकी इरांग अदुगी मनुंगदा मखोइगी मयु मगै सिंग अदु मैना तुमना थादोकिबदगी हौजिकसु मखोइ सिंग अदु लैफम चाफम अमता लैत्रिबनी आईडीपी सिंग अदुगी मतक्ता अतोपा पांबै सिंग अमता सिंदना रिलीफ कैंप सिंग थिंजिनबा नत्रगा मखोइबु मयुमदा हलनबगी थौरांग असि सोसाइट तौनबगी मरम अमा ओइगनी इरांग असिना मरम ओइरगा रिलीफ कैंप सिंगदा अमसुंग रिलीफ कैंप सिंगी वांगमदा भरागी युम सिंगदा लैनरिबा आईडीपी सिंगी फिबम असिसु अदुकी मतिक फत्रे मखोइ सिंगी मयुम मगै सिंग अदु तुमना मै चाक्रबा फावबदा सरकारना मखोइदा पीरिबा रिलीफ मेजरमेंट सिंग असि निंगथिना फंगद्रे मरम अदुना हारिबा फिबम सिंग असि येंगलगा गवर्नमेंट की माइकेदिगी आईडीपी सिंगी रिलीफ अमसुंग रिहेबिलिटेशन के वाफम असि निंगथिना खनबगी महुता डिसेंबर फावबगी मनुंगदा रिलीफ कैंप सिंग असि थिंजिनदुना आईडीपी सिंग मयुमदा हललगनी हारिबा यानिंगदे स्टेट असिदा मपुंग फाना शांति लैत्रिबा फावबदी यामना ट्रांसपेरेंसी लैबा मोंग अमदा आईडीपी सिंग असि मरुक मपांग ओइना नुंगसिना दायित्व लैना लोइनबा मथौता हैरकली एक्टर ओइरमबदगी पॉलिटिक्स ता खोंगदारक्तुना टीवी के पार्टी की लुचिंगबा ओइरिबा बीजेगी तमिलनाडु दा पांगथोकपा रैली अमदा मियाम नेसिनबदगी पिकलिबा अंगांग यावना मियोय 38 सिरे अमसुंग अतोपा मरिफु 35 ना असोक अपन नंगले प्राइम मिनिस्टर नरेंद्र मोदी ना थौदोक अदुदा लैखिद्रबा सिंगी इमुंग मनुंगदा लुपा लाख अनि एक्स ग्रेसिया ओइना पीरगनी लाउथोखरे असोक अपन नंगलबा सिंगदना लुपा लिसिंग यांखै यांखै पीरगनी हाइरी टीवी के गी लुचिंगबा 20 नारायणसु
Laikhidraba mioi kunthramapalgi imung manungda lupa lak kun gi senfam pibaga loinana asokapan nanglaba singdana lupa lak ani piragani haina lokthokre social media platform X ta thadorakpa warol amada bijena haiki madudi laibak thiba thodok amada mioi cha kaya sikibaga loinana kayamrumna asokapan nangkhibagi thodok adu ningba kainingai ni thamoi sengna nungaite rally-da saruk yaba lakiba pikliba angang sing yauna mioi kunthramapal laikhidabagi thodok adu punsi chupa singduna lehauragani haina su nungaitana phongdoki amaronda Tamil Nadu gi Chief Minister MK Stalin na pangthokiba thodok thokphamda chatuna awaba taraba imungi miyoi singa unaduna wari sanakre rally da netsinabadagi soklaba miyoi singi phibam yengsinnaba Government Medical College and Hospital da suchatki thodok adugi matangda mahangna awaba phongdokhibaga loinana laikhidraba singi imung manungda lupa lak tara pibaga loinana achok apan nanglaba singdana lupa lak amamam piragani hainasu lauthoki matau karamna thodok adu thokibano haibagi matangda mapung phana thigatnabagi matangda thabaktagi potharaba Justice Aruna Jagdishna lusingduna judicial inquiry ama chatharagani haibo wafamsu mangna lauthoki thodok adu thokraba matungda Home Minister Amit Shah Tamil Nadu gi Governor RN Ravi amadi Chief Minister MK Stalin ga wari sanaduna center gi maikaidigi pangba yaba mateng pangani lauthokre Manipur da mitop kaya sangsilakpagi wathok ama thoklingai charakta Chandel district ki Thamnapokpi village da Nepali amana village chief oiribasigi matangda lengangna miyeng changbiyu haina lamkhang naga tribe ki chairman oiramba TS Besangna phongdokre Manipur Press Club da pangthokwa pawgi mifam amada mahangna haiki madudi SK Labmol Elias SK Wanglon Kouba mioi asi kumjala singani kulumdoigi April amada village chief oina khankibani adubu mahangna village chief oiribasi naga customary law gi matung inadi oifam thokte Indian Constitution gi article 371 sina piriba kanglon gi wangmada naga furuki mioi nataba Nepali amana village chief oiribasi yafam thokte SK Lamolbu village chief oina khankraba matungda khunja singna akanma mongda yaningdaba phongdoktuna lakibani SK Lamol hairiba mioi asi Kansa Thakuri Kouba Nepal dagi lakpa mioi amagi machanupani hairi New Delhi gi Prakti Maidanda September kulumdoi dagi horaga ngasi loisin keba World Food India lisingani kunmanga da Manipur lengakna thoromasigi fourth event partner oina Saruk Yanduna Manipur ki mingchat purakpa ngamkre Manipur lengaki Forest and Environment Horticulture and Soil Conservation Agriculture Trade Commerce and Industries Manipur Food Industries Corporation Limited na singba Department singa punna khusamna duna state asigi mahut sinkibani thoromaduda Manipur gi saksa yuthak state asigi food culture amadi food processing da investment taunabagi matangda agriculture sector amadi industry gi marakta leiriba afaba mari miyamda uthokpa ngamki thoromaduna pothokliba sing amadi leigadoriba singda kudongchaba kayamarom piba ngamle hari World Food in India da pangthokiba Manipur gi pothok sing leiba lakiba singna phongdorokpagi matung inna geographically indication tek phanglaba chakhau kachai gi champra Sirara khongi morok amadi Tamenglongi komla sing yamna thoidok hendokna pamnaba oire loinana yendem maroi nakupi napakpi sogri kihom kiwi haikuru amadi wild fruit na singbasing masing yamna longnaba order piramle hairi okrugi MS Kahorin Former Producer Company Limited ta pot leiba singna advocado metrin tan kun sing metric tan kun umrok kg lising ama kachai gi champra kg lising ama chamanga gi order toramle hairi amaromda tongan ba polam sing supply toroknaba memorandum of understanding MOU kuyak pinaba pambagi wafamsu phongdok lamba yaure hairi topa makal ama oina Manipur gi stall da sahi liraba sekma gi yu phanganki Delhi yauna tongan ba state tagi miyoi singna sekma gi yu dealer oining ba singi apambasu phongdok lamle hairekli September kulumdoigi nungtin pobobta masana masabu Friends of the Hills Peoples ni haijariba Assam Rifles ki President singna sahi nauribi nupi macha ama phanaba HOTNARAMLE haina lamlang chanau longnau na thadokpa chirol amana phongdorali chirol sin hai apspana sungoi oina sijinnaraga Assam Rifles ki President singna sahi nauribi nupi macha amabu sexual
assault amasung organ trafficking gi wakalonda phanaba honakibagi thong adu akanba mongda condemn towi atspana maram oiraga Assam Rifles na mi hatpa amasung phabada thingbinaba leitabagi thong asi achumba pamba mioi khudingmangna khusamnaraga thingnaba honabada tangai fadaba lei district authority singna hiramasi gi matangda governor in council da pukatuna achumba wayel panganaba thorang lokadabani hainasu sirolasina makatarakli India lenga ki wakalon hongdriba pawba Manipur da tangdu leitaba purakloi Manipur gi haujik oiriba phiba masigi warochin leiroi haina United Committee Manipur gi President YK Dhirena phungdokre wapam masi UCM wangu unit hangdokpagi thoromda saruk yaraduna phungdokibani ayu pung 13 taba matamda Bisnupur gi manung chanba wangu da UCM gi President YK Dhiren UCM gi Moirang unit ki chairman Loksangbam Manglem amadi loitongbam Dorendra na singba mioi singna thoromgi mapusing oina saruk yaduna unit sing adubu hangdoki wangu unit hangdokpagi thorom aduda UCM gi secretary organization Difjit Ningthaujam amadi UCM Kumbi unit amadi Moirang unit ki thongmi kayanasu saruk yaduna pangthoki mifam aduda United Committee Manipur bu hena mapangal kalanduna Manipur gi apunbagi saktamda singnarakliba sing amata oina thengnanaba amadi idea of Manipur ngakpada thaudang hena loba ngamnaba kupna khanaki thorom aduga mari lenana UCM gi president YK Dhirena haiki haujik Manipur da oiriba phibam asi India lengaki wakalon hongdriba phawba warochin purakloi tangdu leitaba oithokloi Manipur asi sahicha kaya maning makha tamna panjarakpa lebak amani masibu India na thugaina ba honari India lengaki policy na Kanglup masel khana handuna hana hanaba insinba Kanglup ki lan thokanba khusem gi chaitheng kaya piri Manipur gi yellow furup singna amaga khuchamna duna India gi policy asigi mayokta punna thengnaminaba matam oire haiki Kwakathela leiba crowd ground da crowd cricket academy na pangthokiba thorom amada former minister Langpok Lakpam Jayanta Kumar Lainingtong Sanamai Temple Board ki member secretary Maisnam Sibadata Luang educationalist Laisram Jiten amadi di society theater Manipur ki secretary Srikanta Posangbamna presidium member sing oina saruk yarduna mipam pangthoki thoromaduga mari lenana El Jayanta Kumar na haikibada Singna rekliba singdagi ngakthokke hairabadi aikhoi isagi identity ngangna chatkadabani haujik Manipur da thengnariba asi Nongmei gi lan nate kok ki lani isagi identity gi lani aikhoi gi identity ngakna bo honagadabani ngakna hai matamadu da maitei kunai da leiramba chana kanglon adu ngasidi mami samlakle maitei kunai da leiramba thaksi khachi amadi amana amabo ikai kumnabagi chanabi adu ngasidi pungmang mangkhre masi afabo khudam aman nate masina maitei kunai mangthangrnabagi machak oigani aikhoi masel amana amabu soganabagi mahut chingthanabagi chanabi asi lakleba asisu aikhoi thadokminaba changi ngasi aikhoina wariba asisu aikhoigi unity leitaba maram oiraga chaitheng phanglibani aikhoigi khunaida leiriba asoiba sing chumthokpa changli isagi identity isagi chanan lan lon chanabi culture ngangna hingnaba khonagadabani masi ngangna ngamdrabadi aikhoi manglomda sangsinba wagani haina phungdokhi Manipur Pollution Control Board amadi Manipur Police na saba team amana ngarang numit yumba matung Imphal East ki manung channa leiba Nilakothida leiba godown amadagi plastic bag thanna hapa bora khau chamarom phagat pangamkhre akaknaba paw ama phangbadagi Pollution Control Board ki kangbu aduna Imphal East ki Nilakothida leiba godown kharada check tawnabagi damakta police ka loinana lakhi makhoina godown adu yorokpa matamdadi thong lolaga leiramkhi masigi sumathakta godown adugi mapu adusu manak aduwaida thiba phangkhide aduna maram oiraga Lolamba thongi so adu manang nakpada leiramba mioi kharagi mamangda Manipur Pollution Control Board ki team aduna thugai ki sangsinduna yenglobada miyamna chawba amasung sangba godown adugi manungda pik thanna plastic ki chekhausing hapa bora chamarom adu leiramba thengnakhibani godown adu kanagino haina mathang tigannarakpada mapu adudi phangba ngamkhide adubu chingnaningai oiba mongda nupi ama nathokkinaba honaba uba phangki khudakta mahakpu tanaduna phaki mahak pharaba tungda godown adu mahaki nupana chalaibani haiba khangba ngamlaki pharaba godown mapu adugi loinabi Sauraf Sahi Kuntra kawi aduga mahaki mapuroiba adugi mamingna Narayan Kumar Sahi Kuntra manga kawi makhoi Bihar gi Muzaffar
Nagardagini hari Manipurida Lairaga Lalolitik Toba Kambuni Mahaki Nupi Adu Mapam Adudagi Police na Faraga Pukre Tholo Adugi Matangda Manipur Pollution Control Board ki Member Secretary Dr. W. Rochanna Pomi Singda Haiki Faraba Plastic Bag Sing Hablaga Purakpa Kausing Adu Punna Plastic Bag Lisingi Matakta Yarongani Haina Panari Apunba Bag Chama Rong Oi Adubu Sapchana Arumba Amadi Mayam Yambagi Plastic Bag Sing No Haibadudi Kangdok Naba Godown Adu Sil Taure Amasung Plastic Sekausing Adu Truck Amada Hablaga Pukre Pagalaba Plastic Kausing Asi Recycling Topumda Thakinaba Tabak Pakalagani Hari